ngasi Israeli Genocidal Force IDF ta Lebanon ki militants Hezbollah na FPV drones mapan kapsilaktuna attack tawrakhre hairi Israeli Genocidal Force sing asida Hezbollah gi anuba ahongba makhal gi drone sing asina tawpam khanghandaba phibam amma mayok na halle nungti gi Hezbollah na Israeli Genocidal Force asi tapna lau dharakpa gi mong ama Lebanon da ubo fangle hairi Psycho President Donald Trump na Germany na USA da Iran war da mating pangsilakte hai bagidamak Germany da gi US troops lising mga lauthok lagani hai na lauthokre NATO gi kwaida gi chawba troops deployment oiriba troops sing asi lauthok khibada Germany gi side ta gi su nungai taba phongdok paleitri US Navy na Hormuz blockade asi tauri hai jarabasu Iranian singna yamna laina bypass tawbu ngamli maramaduna USA gi blockade asi maming tagini hai basini expert singna hai na ribashi hau khiba pung humdra ni thoi gi manungda Iran gi link oiba jahaz humphugma thoi Hormuz lanthok tuna Iran gi water territorial area da fauduna chat khibagi internet satellite data kaya thadorakle Donald Trump na Iran war asi terminate tawre hai na US Congress apum babu apang basikre US ki law gi matung ina president amana palai pak amada tawbo war asi tha ani dagi helabadi congress ki aya blogadabani trump na madu mayok naba ki badagi iran ga us army ga attack to nobale khrabani na usa gi iran war asi losin khibaga manare haiduna congress ke aya blogbagi darkar oidre hairi congressman singna magi wafam asi yagadra haibadudi lagleba ningthau kaba numit tak khanglaba yari usa da hojik oil gi mamal asi barrel da dollar chamaga taramapan aduga gas ki oina mamal asi gallon amada dollar mari makhai yokhalakpadagi us citizen apumba Donald Trump amadi mahaki timda yamna shawba poknare Irana dolphins kaya Russia dagi leiduna thamlamle aduga dolphin sing asi lan gidamak training people loi hairi USA gi lan mishing Iran gi dolphin sing asida yamna kiba pokhalle hairi maramdi dolphin sing asi naval mine sing sindok tuna thambang ngami haibadagini CNN gi report amada USA gi Middle East leiramba chahi kaya changna semgalak khiba military base tara tarukmak sizinaba yadaba mong da tum khre hairi miyamna base sing asi kharama khaidi sizinaba yaram khigani haina khanarambani adubu CNN tarukhiba anoba assessment amada US military base sing asi sizinaba yadre haibasi Pentagon official singna hanana khanglamle hairi Donald Trump na tuska koba Iran gi jahaz ama US Navy na capture tawkhibagi video footage adu ubada mahak nungai bapok I aduga US Army su pirate kumna action tawbu ngamle haina yamna harau bapongdo khibabu miyamna Trump asi ngaurabra haina hangnari US Navy bu pirate haibadi समंदर द लूटपाट तौबा कांगबू गमाना हले हाय जरिबा असिदा पाइका न्यूज एनालिसिस न महाक असि गंजा चिंबा ज्ञान मेन ताद्रबा नुपा अमनि हायना तोइना क्लेम तौखिबा अदुसु वैलिड ओइरे ईरान वार असिना मेपुम खुदिंगमक्ता अवाब पीरिबसि डोनाल्ड ट्रम्प ना ngasi फौबा उसिनद्री ईरान गी मकोक थुंगबा पार्लियामेंट्री नेशनल सिक्योरिटी एंड फॉरेन पॉलिसी कमिटी गी मेंबर महमूद नवाबियन ना हाइख्रे इजराइल अमदी यूएसए गी टेररिस्ट सिंगना मखाताना ईरान गी लीडर सिंग द टारगेट तौरप तारगदि मिडल ईस्ट की निंगथौ पानबले पाक सिंग asigi ningthau singda target tawduna ningthau sing asi loina hatokuna amadi makhogi palace apumba thugai gani hain warning thakre tremendous discord they're having a tremendous problem getting along with each other in Iran. The leadership is very disjointed. It's got 2 to 3 groups, maybe 4, and it's a very disjointed leadership. And with that being said, they all want to make a deal, but they're all messed up. But we just had a conversation with Iran. Let's see what happens. But I would say that I am not happy. Day 60, are you going to seek congressional authorization for... Well, no other country has ever done it. It's never been, as you know, most people consider it totally unconstitutional. Also, Cherakashida miyo ikarana extra hangnariba asi Donald Trump na Iran bu maithiba pire haina hanna social media da amadi press briefing da hairiba sima ge ofam singadu ta da mi leiram khigadra haina khanbagira na tragana machin thiba oidaba wa mina thajar oidaba wa adu hanna asum haibada achum bawa oirakani khanbadagira haibasini US ki journalist Robert A Pipi na Donald Trump ta direct question ma hangkhre madudi US na Iran gi navy decimate tawkhre hairaga super power amagi navy ship macha ama
फाउबा हॉर्मुज यौना थौजिन बंगमद्रिबसी करिगिनो हाइबसिनी डोनाल्ड ट्रम्पना इरान वार लोइरगा क्यूबादा अमुक लांता सिनबा सेम साबा लोइरे हाइना ngasi लाउथोरक्रे रशिया की एलाई अमसु ओइरिबा क्यूबादा यूएसए ना अमुक लांदा सिनबा तारगदि रशिया ना तुमिना येंगुना लाइगदोरिब्रा हाइबसिनी मियामना हंगरिबा शि रशियन डिफेंस मिनिस्टर ना ngasi यूक्रेन की मिरोपोलिए कोबा फुंगंगम लौसिन बंगमख्रे हाइरि मिरोपोलिए हाइरिबा मफम असि यूक्रेन की सुमी रीजन द लैबा मफम अमनी रशिया की लेटेस्ट ओइबा यूक्रेन द यैबगी अटैक सिंगदा यूक्रेन की लानमी पुन्ना लिसिंग निपान हाट पंगमख्रे हाइरि मसिना रशिया यूक्रेन वार हौरकपदगी हौजुक फावबगी ओइना ख्वाइदगी चावना यूक्रेनियन लानमी सीबगी थौदोकनी पाव असि टाइम्स ऑफ इंडिया ना रशियन अथॉरिटीज सिंगदगी फंगलकप पावनी पाव असि पाजबग लोइना ngasiगidi matang asida bidai lojage mayamdagi kain na be athang ni jari